ngasi numida weram phongkiba tongan tongan ba manipuri sifong singdagi maroibi I pausing lakhosaraga manipur top channel gi maikei gi myamna thamjagi ahanmada pawningkol pausi da phongmu maroiba paukhra singning khaiba da nansin ki ba haksang sing thibagi rescue operation ngasi loishinana ba warem lokre mamang thagi kun ga mapan amasung kunthra gi lona ba nongai matung pung amaga minute kulom tabada nole district ki marang sing ningkhairak tuna miyoi kya lebak nansin duna laikhidabagi rescue operation Satharakpasi Numit Kunni Mapung Fazilakpadagi North Frontiers Railways None District Administration Amadi Village Authority ki oiba Yanasi ama kuyek pina kibaga loinana ngasi numidang wairamdagi rescue operation adu loiselagani ngasi Manipur gi Chief Minister N Berena share lauduna Disaster Management Minister Awangwu Nongmei Hill Areas Committee ki Chairman Dipo Haukif yauna Railways Professionals, Army personnels amadi village authority ki members sing puna mifam ama pangthoklaba matung point mapan yawa yana si adu Minister N Beren gi mamangna khuyek pinakibani ngasi MOU khuyek pinakiba aduda Minister N Beren hai laibak thiba thaudo aduda puna miyoi humdraga mapan yawkhibada taraga nipan amane hingna kalauba ngamki lemhoriba miyoi humpuga mathoi laikhidre madugi manungda army personnel kunthra railway official sinmi amadi khunja puna kunthraga matho yawri hauju phawbada army personnel ama yawna miyoi manga gi haksang thiba khangdana lairi adubu ngasi phawbada NDRF, SDRF, Army, Kunja Singh amadi rescue operation adu saru yakhiba singa yana duna operation asi loisinana bu ware blawbaga loinana phangba ngamhaudraba miyoi manga siga yauna thaudo asina miyoi humpuga mathoi laikhidre haina laure haiki ngasigi mifam adu Chief Minister N Berena makha taraduna hai Manipur thaudo se amukta thokhidriba thaudo ama oibanina laikhidraba army personnel yauna miyoi khudimaki oina ningsing khubam ama siemba madi laibaktiba thaudo adu da orphan oiraba anga ahumna graduation tamba phawbada sangadaba sel sing railways na puthokpa yauna laibak thikraba imungda lainga amadi railways ki maikei gi pangpham thokpa mating pangba haibu wapum singda yana khi haina su paus na phungdorakli Atopa Pawamadana RIMS ki Director Professor Santagi Yumda Bom Pukai Halambagi Thaudopu Yaning the Pungdokre RIMS ki Director Professor Ahanthem Santagi Uripo Ahanthem Laikai the Leva Yumda Sakang Navasina Bom Lang Sinduna Pokayan Kiba Tawanga Dubo Yaning the Bapungdok to Nangasi RIMS the Wakar Mipam Pamkre RIMS ki A Block the Teachers and Medical Officers Association TAMOA na sinduna RIMS ki teaching amadi non teaching staff sing doctor sing amadi nursing na saruk yaduna phamkiba wakat mifam aduda TAMOA gi president na phungdokibada hospital haibisi lan gi matamda fawa khut thanadaba mafama moiri masida RIMS pu faganaba semgaliba Professor A Santaki yumda bom langsilibadu tawbigano maru mapang sing amadi lup sing nungaitaba leiragasu wari sanaraga yanaduna woroisin purakna bo hona biyo haiki Nakala marumda RIMS ki Director Professor Ahanthem Santagi Uripo Ahanthem Laikai da leba yumda sakangdaba singna bom langsinuna pokayan kiba thawang adu yaningdaba phungdoktuna ngasi Uripo Ahanthem Laikai Community Hall da Uripo Ahanthem Laikai Development Committee amadi Uripo Ningthau Khomjam Laikai gi Imaibel singyawna wakar mifam phamkre ngasi pham ki wakar mifam adu saruk yakibi konjengba Ranjita na phungdokibada Mi kung natawa yumlakta bom langsinduna aki akhang pokhaliba madi laikai sida laiminariba sing sokadaba thawong asi yaningde kanana karigidamak satharibano haiba thuba matamda khanganbira o haina phongdokhi loinana ma ka yanadaba lairagasu yanagadaba lambi thibiduna mayamda kaigadaba madi sokadaba madi sibanaba yawadaba sigumba thaba asi matungna amuhana tawbigano haikhen supali Atopa Pawamadana Mauna ama Thauri Yanduna Siramle Impal West District ki manungsana leiba Pasoi Police na konba Pasoi Part 1 digi Mauna ama masagi sakumna Thauri Yanduna Siramle Laikhidra binupi sigi maming oinam Devla sai kungani thoi kumbi Ward number 2 Khugawang madagini Hauzuna Pasoi Part 1 na mayum panmani Maki mapuroi bigi maming na Santa Kawi Mahak MIS Brickfield Security oiduna lebini thaudo sugi matangna laikhidra bigi apokpi oinam ongbi tarubina paumisina phongdokibada masanopi asi thauri yanduna siramle haiduna
ngarang numidang pung tare taba matamda pau piraki maki masanupi amadi mayanupa hokiba July 19 na mayumda laklami amadi masanupi na mayumda adum lehaurage haibu wapum phongdoklami haidi adubo maki mapuroibana numit marini mangani leiraga amuk satlu haiduna pukibani haidi thauri yanuna leitre haibigi pau hek phangbaga pasoi police ki timamana mapam madura sangsinduna wangpong satakhibaga loinana forensic science ki timama su wangpong sathabadura surgaki tungda victim oiribi nupi mayumgi imung manungi miyoi singna asibak sang makhoigi ayaba yauduna postmortem tawrami haiduna khoisaungnaraba miyamna police ki garida nungna thombada police ki DI tata asu apanangkhre haina su pausna phungdorakli makasa tarak poina to papaw mana khadi and village industries board ki chairman oikraba nongthongbam nimbas ngasidigi thabak paiba hokre handak lamphel pat leiba KVIB Khadi and Village Industries Board ki chairman oina lengak na hakraba BJP Manipur Pradesh ki vice president oiriba nongthongbam nimbas pu KVIB ki staff sing amadi BJP Manipur Pradesh ki thaumi singna okpaga loina ngasidagi thabak paiba hokre ngasidagi thabak paiba hokraba nongthongbam nimbas pu KVIB ki chief executive officer thongam imoba amadi KVIB ki financial advisor and Chief Accountants Officer Okram Ram Kumar na lusingba KVIB ki staff singna taram oktun ikaikamna butki KVIB ki chairman nongthongbam nimbas pu taram okpa madi thabak paibi ki thoramduda BJP Manipur Pradesh ki president Adhikar Mim Sardana lusingduna BJP Manipur Pradesh ki BP Jonathan Tau party ki general secretary P Premananda Mitai L Deve party ki state secretary K Inausana lusingduna Imphal Central District ki president A Punyabanta Tamelong District BJP Manipur Pradesh ki president Daniels Malangmai OBC Morsa BJP Manipur Pradesh ki president RK Nongdirin Khamba Kishan Morsa BJP Manipur Pradesh ki president K Ibohol ST Morsa BJP Manipur Pradesh ki president A Lanjagai Kamai Minority Morsa BJP Manipur Pradesh ki president Oscar Ali BJYM Manipur Pradesh President M Baris na lusingma khutpu amanasu chairman nongthongbam nimbas ta khudol piduna taramna okpaga loinana pongning thawatki hainasu pausna phungdorakli makasa tharak poina to papawmana Khatnaba da Khamlubu naha ama nongmei na panbadagi khudakta sire Sandil district ki Sakwi Karong police station gi manung sanba Waikuflen Kunda Khatnaba Khamluba naha ama nongmei na panduna sire thawdo odu da laikhidraba naha adu gi mamingna SR Karung Thasai kungamang apokpa SR Rajesh Kawi thawdo asigi matangna police tigi phama pawam ki matungina ngarang ihing nungai matung pung ama makhairom taba matamda makhoigi sumangda laikai dugi mi ahum khatna sainaba thokpadagi khamdoknaba mangna changluba matamda khatnariba mi ahum adugi maraktagi single barrel nungmei paiba mi amana kapthorakpa maruna SR Karung Thagi Makhourida panmadagi mafam dumakta laikhidabane hairi thawdo asida chenariba mi ahum lot khibadagi makhoibu police na thibagi thabak sathari asibaksang jennings ki mokta postmortem tawkre hainasu pausna phungdorakli atopa pawmadana Draupadi Murmu na presidential mikhalda mai paklaba matungna pangthokadaba thabak thoramsing online gi kuthangda khanakre Se Minister Nongthongbam Berenama di BJP Manipur Pradesh ki President S Sardana BJP Manipur Pradesh ki in charge Samit Patraga preside tawduna online gi kuthangna pangthokiba mifamda saruk yaraduna Draupadi Murmu na president gi mikhalda mai paklaba matungda pangthokadaba thoramamadi sem sagadaba singi matangna khana nainakre Mifamaduda Minister Singh MLA Singh Senior Party Lusingba Singh Saruyaki July 19 na pangthokiba presidential mikhaladudha NDA ga puna satminariba BJP na Draupadi Murmu bu mirep oina thadokibani panba yabadi India gi president phamgidamak tribal nupi amana mirep oibasi handaki asina ahanbani lakadoriba July 19 da bot masing thiduna president mikhalasigi phal lakthokadaribani hainasu pauksi isna phungdorakli Makasa tharak poina pausel pauksi da phongba to papawmana Labor Minister da Medical Representative singna memorandum pisinkre Lebak sin matungna sathaba Federation of Medical Representative Association of India gi anti victimizations degamari lainana Manipur da lariba medical representative singi loop Center of Medical and Sales Representatives Unions and ER Baratlenga ki Labor amasum Employment Minister Bopendra Yadapta Manipur gi Labor Commissioner gi kuthangda memorandum ama pisinkre memorandum pisin badu CRU NER gi
delegation amana lamphel da leiba labor commissioner office satuna labor inspector salam subona pisinki delegation adu CITU Manipur gi secretary Khetrimiyum Santa CRU NER Imphal gi secretary Thoksom Langamba Mitei treasurer and surgeon amasu publicity secretary RK Zemina Lusinki hains paus na phongdorakli atopa paw madana naha singi mangpham oirakliba drugs thingminna ba apun bagi thaudang lomina basangi kada Coalitions Against Drug and Alcohols kadana lamdam asidagi mayai kaba chinjak nisa marufang namuthanaba sangsilakpa tungan makhongjangi saru am oina ngara nungtil pung ani taba matamna kaksing district ki manung sanba arong khunjau panthoibi community hall da leiba nongpok ningthau amasum ima panthoibi community hall da arong khunjau awang lekai sakwat khongthang maira paibilup arong developments association amasum di Thawal District United Women's Development Organization Thawal imamadi kada kaksing district committee ga puna kusamnaduna nisana khunai da piba sekheng amasum masibu thingnaba miyam gi thaudang haiba hiramda khana nei nakhre hairiba khana nei naba mi phamadura ningthaujam matam lei president arong khunjau awang lekai sakwat khongthang maira paibilup Samum Athoi President Arong Developments Association Sapam Ongwi Bimola President Thawbalima Sorokhaibam Nene President Kada Kaksing District Committee Amasum Ningthaujam Doren Vice President Kadana Thoramadugi President Member Oina Saryaki Tharamgi President Member Oina Saryaki Ningthaujam Doren Vice President Kadana Hakibada Tungi Horakliba Na Singimu Monghom Ohalakliba Draki problem as Lushna Bohona the Manipur the Lady Bamiam Hubna Saruya Pamtui Masigi mek puna thengamina basangi khunai sina mayuk nariba mayai kaba chinjaki problem as yamna arupa tangk amada lakre aduna miyam hubna thengamina drabadi mai pakpa ngamloi habu wapum phongdoki thauramdura president member oina saruk yakhiba sorakhaibam nena president kada kaksing district committee na hakibida mayai kaba chinjak sijinabadagi nomugi khunai sina mangrak diba sidagi kannanaba mpham kudimakta awareness piduna mayai kaba chinjak tagi lapna lainaba honaba tangai phade adubo asigumba mamal yamlaba mifam asida miyam saruk yabagi sang yamna nemli masigi maruoiba maramdi mayai kaba chinjak sijinaba mina masing yambana ni habi yai haki tharamadura saruk yakhiba Samum Athoi President Arong Development Association Laikai Sida ESP tablet asingma sijinaba naha role gi masing yamle maramaduna makhoi gi nisa phangna bonabada Laikai Sida huran chinthi gi thawdo kaya masing hengalagle swaki Makasa tharakpo ina manaba poksi da phong mato papawkhrana Manipur Railway Europa CPI na mangphong no pami CPI Manipur State Council CPI ne sei humpugi mamanggi Manipur Railway lambi lakhana na demand tawduna lakhi Manipur Industry Laitri basi lambi thongosina maramamani maramaduna Manipur rail lambi yoraktuna state asigi konungbu railway map te yohalabadi state asigi economy da sauna mating oirakani amasum maromdom lep sabang Manipur oirakani haibigi CPI ne sei humpu supna palakpat lengak singna taknakhi Matang kharada CPI na kendra da lengak paiba masum sogotpa matamda railway gi map te yohonanaba thabak pakhat pawki Housing NDN na lengak pairakpa matam sida railway gi lambi makhatana kana semba laknari adubu luri badi lambi asi matam sangna satkadra natraga Imphal yoroktringaida kari phibam oirakadagi haibadu wang amoirakle hanakta marang singna thokiba leibak thiba Asoba singmai kinthabadagi miyam ama sikiba kharasu thiba khangdriba sina aikogi kokta akanba saifu ama phumbagum torakli matang asida CPI gi maikeidigi hangninglibu wafamdi Manipur haibasi sedimentary road ki manung sali aduga state asi amukasu earthquake zone gi manung da lairibani adu tasnatana none area asida mamang sahi singda earthquake ki epicenter oikrabani aduga Tamenglok none amadi Kangpokpi district sing asigi sing asi hena athotpa sing lebaklei akan barok tabagumbani masipunamak laidi haibasi railway asi semba horakpada geologist sing amadi engineering singna kari tawduna lehobage Fibamasi lairabadi karama makhalgi lambi semgadagi karama makhalgi tunnel hutkadagi amasum quality kaya yamna lehalaga thabak sing tawgadagi haibadu khanda hogadabani maramaduna malemgi sokhatlaba laibak singi semic zone semga sakaliba mongi development work singum Manipur gi railway si sembi sabiyu haina CPI na lengak singna taksinjari maduna trabadi railway si haurakpada Miyoi ba kaya gi punsi phawduna satkadori bani haibadu kawbigano
Maram aduna Manipur State Council CPI na Bharat ki Railways Ministry amadi Prime Minister na singmada wafam sing asi yawa memorandum amamam tharagan henesu MSC CPI ki Assistant Secretary M Joy Kumar Luwano kuyek pidno thadorakpa sirolamana su phongdorakli Atopa pawmana lengakna lawpham kannana ba khongthang kya lawkhalabasu labukta darkar oiba ising amadi har pibyo ngamdabana punamak aremba tagadoribra ising phangdabana labuk laikrak satpana kaksingi lawmising kokta khut hamnari Haujik paliba lenga asina mangsilakliba lawpham sing kannuna ehenba sathok faukthok marang kaina puthoktuna sinjakta mipal tangdana ba kana hotnarabasu lawmisingna labukta darkar oiriba ising amadi urea har matam sana piba ngamdabana lengaki khongthang aremba taragani haina lawmi kayana phungdongnarakli Kumsi sahigi Manipur gi oina nongana lakhrabasu Kaksing district dadi nongjugi sangasi khwaidigi nemna metha phawbada samaga yankhaiga mapan mm romdama sukhibana hauji Kaksing gi lausi lakol awang lakol amadi mantak lakol gi low hectare amri rongi lawfam sing ising phangdabana laikrak satuna leibana law panma yararoidra haina lawfam sing asigi lawmi sing kokta khudamnare lawmi singna asukwana raba phiba masi yoraba phawbada mari leinaba department gi official sing district administration amadi local MLA na singma kayana tumina laisinba sida penaba kya phongdoknarakli Aikogi paumina laikrak satuna lairiba law phibam soglaba lawpham singda koina satuna awaba taraba lawmi singa unaduna wari watai sanarubuda lawmi singna phongdorakpada hauji minor irrigation gi makhada pamjau panlum lairiba 50 high speed gi pammasina mapung fana mathau tawduna sikmai torel dagi ising piba ngambasi law pari sahumromdani masi ikang thokliba sigi saruk amaromdani hiramasida agriculture departments minor irrigation Kadana hana yengsin bidabase lebak thibani sei kya gi mamangdagi hanjina thengnarak problem sing hauji phaw solve tabu ngamdribasi makhoi mathau tawdre takpani haina phungdongnarakhi ising phangdaduna thengnari ba awabasi kokhanduna lawmi singi thawai kanbina ba mari leinaba department district administration amadi local MLA na honabiyu haina su appeal torakli Makasa tharakpoina memna tentak na thamjage anoba minimum support price semnaba committee lawmi singna yaba ngamloi lawmi lup BJP na lusing Narendra Modi na Prime Minister oirakpadagi lawmi sinmi amasum misa miyam singnaba anoba ain kaya nampuda pass tawrakpadagi misa miyam laknaba helakli BJP bu lengak sakti pahenbada sauna mating pangkhiba akhanaba corporate mapu kharada ahenba khudong sabasing phangananaba English singaniga taraga mapangi September thada pass tawkiba anoba fasam lo ohum yaningdaba phungdoktuna lawmi organization samri henbagi apunba platform ama oiriba Samyuta Kisan Morcha na National Capitals Region Delhi ki ngamkhai lanmi sing sai ama hena anba laitaba ihau khongjang changsin khibadu hauju phaw lawmi sing na kaunadri state kharagi assembly mikhal da BJP maithiba yabagi phibam urakpadagi English singani kunga matugi November 18 Narendra Modi na watho oiriba farm lo ohum handokhibada lawmi sing na taliba maru oiraba dabi minimum support price ain oina Sana hananaba athubada akhanaba committee ama semduna nauna yengsilhalagani haina media ra phungdu khiba leirabasu tha nipan henjilaglaba fawbada minimum support price ki wafam ama fawwa phongdoraktabadi gi hawkiba July 3 da phamkiba Samyukta Kisan Morcha gi mifamna Lainga sigi minamwa yaningdaba phungdoktuna lakliba July 13 da state sinba thungbada sakaban tawnaba warep lawkibaga iroinana lawmi organization singbu Pang hananaba minimum support price ain oina satna hananaba hanagi Unions Agriculture Secretary Sanjoy Agarwal chairman oiba member kunga mapan saba committee ama semli haina July 19 da laukthokibadu Manipur lawmi lufna akan mamonu yaningdaba phongdokli masigi maru oibadi Sanjoy Agarwal hariba sigi lamjing makhada watho oiraba farm lo ahumdu saugotpa singni maram sidagi minimum support price ain oina satna hananaba nauna semkiba committee asigi makhada lawmi singna pamliba hiram sing mapung phan mangamloi lawmi sing laknaba oina thokani maram asidagi minimum support price committee asi nauna semdoknaba Manipur lawmi lufna dabi tawri haina Manipur lawmi lupki secretary hais ibobi singhana thadorakpa sirolamada su phongdorakli lusilakpoina panam pausi da phongwa tentakna memna thamjaramge Sananda Sahugi thesis da Manipur gi lam square mile satreni haribadu sengdokadabani haina mitai pulgi thaumi singna Professor Amar Yumnam gi yumda satuna taksingkhre
New Delhi ki Indira Gandhi National Open University ki Brigadier S.K. Sharmana ikiba Socio-Economics Roots of Insurgency in Northeast India haiba thesis aduna Manipur gi lam square mile satri ni haina yaurabasu Manipur University ki Professor Amar Yumnamna approve tawkhibadu sengdokadabani haina Lipul ki Thaumi singna Malom Bazar da leiba Amar Yumnam gi mayumda sangduna taksingre hari amaramdana Manipur gi lam square mile satri ni hairibadugi matangda aihaka mari leinade Professor Amar Yumnam New Delhi ki Indira Gandhi National Open University ki Brigadier S.K. Sharmana ikiba Socio-Economics Roots of Insurgency in Northeast India haiba thesis aduda Manipur gi lam square mile satri ni hairiba thesis asi aihakti karimata khangde thesis asiga aihaka kariguma mari amata leinadi haina Professor Amar Yumnamna phongdokre Mauna hai University amagi niyam gi matungina thesis ama ibada ko supervisor amagi mathau yamna leiti Delhi gi University dugi Professor Sadanda Sahuna main supervisor oiduna hairiba thesis asi ikhibani maduda ko supervisor oina aingonda Tana ningba topic khara khakta tana khibani aingonda tana ba topic aduda Manipur gi lam square mile satret ki topic asigi matangna yaukhidi hiramasi gi matangda aingonda lakpa loop singa aihakna tana kiba topic sing punna yengminabada hairiba topic adu yaudabadagi makoisu tumina laikhrabani masida aihakpu miyamna lana ubigano hairiba thesis asida iriba square mile satret asiga aihaka karigumba hiram amata mari leinadi hairi hensu pawksna phongdorakli Loisilakpo ngasi state si goiriba COVID-19 update ma'am na thamjaramge ngasi goiriba positivity rate si 9.6% ni ngasi puna miyoi maudraga nipan nauna COVID-19 na positive oiba thengnara khre duga miyoi apunba lising amaga sumnage kungani thone ngasi nauna COVID test tawki aduga miyoi amata laikidabagi report lakte aduga ngasi nauna COVID-19 na positive oiba thengnara khraba miyoi maudraga nipan asi Bisnupur dagi ahum Sandel dagi ama Susampur dagi taraga manga Imphal East dagi kunga mathoi Imphal West dagi nifuga mathoi Zeribam amasung Kaksing dagi amamam Kangpokpi dagi ani Herzol dagi ahum Tamenglong dagi ahum Thoubal dagi mari amasung Okhol dagi ahum puna miyoi maudraga nipan nauna COVID-19 na positive oire haina status update on COVID-19 na su report tawri haujgu yadimyam paus matang sa lusinjerga musmyam puna anobopte ngaminasi and thank you